Tarasuba Manipur Legislative Assembly Nongjumifam Pangthoknaba amadi atai maroiba wafamsing khananabagidamag ngasi ayuk pung 9 dagi mapan fawba Chief Minister N Virendra Thobu oiduna Chief Minister Secretariat Cabinet Mifam pangthokre Cabinet Mifam maduna Nongjumifam thasi kuntaruk amadi kuntareta pangthoknabagidamag Manipur gi Governor da haijaba haina lepnakre Cabinet Mifam maduda Minister ayamba saruk yaki Kongjom sapam lekai dagi jingo bising thamna mamangda Tongan-tongan ba pawngjel puduna India gi mafamsingda naitom cycle thoduna pawngjel sandokluraba matung ngasi malem ge leibak tareta cycle thoduna chanabagidamag Consumer Affairs Food and Public Distribution Minister Karam Shyamna kangnadagi lamthakre World Tour asida Myanmar, Thailand, Malaysia, Cambodia, Laos, Vietnam amadi Singapore da satuna pawngjel kya sandoknaba pandam thamli Rotary Club of Polo City RI District 3240 na sinduna ngasi Zenimski Blood Bank and Transfusion Unit da idan tawbagi thoram pangthokre Miyoi Kiana idan tawkre CMHT card amadi Ayushman Bharat National Health Protection Scheme gi matangda nongmagi oiba awareness program amangasi BJYM Manipur Pradesh ki ex BP Bikram Kongkham ge mayumda pangthokibag loinana card sing yen thokre KCP Joint Military Council lingkhat kibagi thoram ngasi lup asigi General Headquarter yauna mafam kya da pangthokre Kumol asigi saruk amoina teragi Children Home Mongsangai da leiba All Age Home amadi Nongpo Kaithal Manbi da leiba All Age Home da chaklen pijabaga loinana khudol tamkre BJP Manipur Pradesh da sinduna party asigi membership drive program MSFDS ki hold da hogdokre thoram maduda Chief Minister N Virendra amadi Madhya Pradesh ki hanagi Chief Minister Shivraj Singh Chauhan yauna party gi lusingba sing saruk yari Dolai Thabi Veres ki hojik oiriba phibam ngasi Khundrapum Kendra Development Committee ne yengsin khre Kenel Matik Shana Sabalo Shindana nanghore matagum lengak na sanga kiba Dolai Thabi Veres ningthina mathau tawba ngamdabani haina committee gi wangang loi NDJ na phongdokre Lining amadi inat yokatpa apunba malem layam Manipur amadi thanga gi miyamga khusamnaduna Loktak Pat ki thamna khongda thawan itambagi thorom pangthokre thoromaduda thanga gi MLA Robindro yauna miyamna ira thomi pangthokhe Loktak Pat ki akoibada miyai kharana numidangi matamda electric battery devices in aduna nga fabgi thabak chathabadagi Loktak Pat da asiba nga kya paksana tawkhalagle haibagi paw Tom TV na sandoki pa ikan kanadana Bisnupur Police amadi commando gi apunba kangbuna ngarang ahing Loktak ki akoibada chathakiba drive da electric battery devices in aduna nga farma mi ahum nga fabada sizinaba khulai singa konana fagat pangam krai Thobal District Japanese encephalitis na naba miyoi 13 lere haina khangmangam kibaga loinena laina asidagi ngakthongnaba CMO Thobal District Malaria Officer Integrated Disease Surveillance Unit National Vector-Borne Diseases Control Program gi makhada local club singa kuchamnaduna Thobal Khetri lakai gi akoiba mafam singda fogging kapthokre Johnston Higher Secondary School gi hojik oza awatpa leiningai cherakta nauna oza transfer tawkibagi mayokta Mahiroi singna changsilakpa khongjang gi saruk amoina ngasidagi school thingjinbagi khongjang changsinba hokre Mahiroi singna ngarang khongjang changsinkibaga loinana school thingjinbagi warep lokibani Imphal Jiri lambi paringi barak thong manakta chingning khairepadagi lambi faunadre lambi asida gari kya pandun leiri Leikidrabi Mahiroi ningthogjam bebisana misigi asumba langna langjil puthokuna Asumba Wail Fangalu Haiba Davi Togduna Standard Robert Higher Secondary School Students Union Sinduna ngasi School asagi get mamangda khongjang changsin kre Kanglaipa Group na sinduna ngasi nungthil Jingmairong da leiba Classic Granda Investors Meet Lishingni Taramapan Health and Family Welfare Minister Eljendra Kumar na chief guest oiduna pangthoklagani Ngarang Nagaland gi Hebron da leiba NSN IM gi kem da pangthokiba Joint Council gi mifamna Lup asibu manung amadi mapandagi pirakpa saifuna tokai tahanaba silakliba thoksil asi thenganaba amadi yahandanaba warep lawre hairi Thasigi amadagi thiba khangdana leirakhibi chahi 18 khakta ngairibi nupi ama Nagaland gi Parent District ke Gaili Village ki jungle amadagi asiba hakchang oina phanglai matau karamna siramlibano haiba khangbangamdre Ngarang numidang kha thangba Kashmir gi Sofian District ke Pandusan area da khuthokna bagi thokdokta lalokba ama hatkre Bharat ki lanmi amana sire atopa mana sokle Delhi Police amadi Delhi Commission for Women ga apun bakangbuna New Delhi's GB Road Red Light area dagi Assamese nupi ama kanbang amkre sena bami ama fagat kre Assam gi Kokrajhar District Police amadi Army gi apun bakangbuna NDF gi lanmi Deepak Basumatari Allies B Dewey Nongmai amadi maruga kona na fare